ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯅ ꯑꯃꯗ ꯍꯥꯏ, ꯏꯅꯝꯃ, ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯅꯦꯇꯣꯟ ꯍꯣꯏ ꯐꯥꯎꯗꯪ ꯆꯠꯂꯨꯁꯤ, ꯁꯨꯝ ꯌꯨꯝ ꯀꯩ ꯌꯦꯡꯕ ꯑꯣꯏꯅ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟ, ꯑꯁ ꯑꯩ ꯇꯜꯂꯤꯗ꯫ ꯀꯩꯒꯤꯅꯣ ꯇꯜꯂꯤꯕꯣ? ꯏꯅꯦꯇꯣꯟꯅꯁꯨ ꯃꯈꯣꯏꯔꯣꯝꯗ ꯏꯅꯝꯃ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏ, ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯈꯔ ꯆꯠꯊꯣꯛꯑꯣ ꯍꯥꯏꯌꯦ꯫ ꯂꯥꯡꯂꯦꯟ, ꯑꯩ ꯏꯀꯥꯏꯌꯦꯕ ꯑꯗꯨꯏꯅꯦ꯫ ꯀꯩꯒꯤ ꯏꯀꯥꯏꯔꯤꯕ? ꯑꯩꯅ ꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯊꯥ ꯑꯃ ꯃꯌꯥꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯃꯤ ꯑꯃ ꯎꯕꯁꯦ ꯍꯦꯛꯇ ꯏꯀꯥꯏ꯫ ꯕꯥꯖꯤ ꯎꯔꯦ ꯏꯀꯥꯏ, ꯌꯨꯝꯁꯤꯗ ꯑꯩ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯑꯃ ꯍꯦꯛ ꯂꯥꯛꯄꯗꯅꯦ ꯑꯩ ꯑꯗꯨꯝ ꯏꯀꯥꯏꯔꯤ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦ, ꯏꯅꯝꯃꯗꯤ ꯏꯀꯥꯏꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯣ, ꯑꯗꯨꯒꯤꯔꯣ ꯏꯅꯝꯃ ꯅꯍꯥꯟꯃꯨꯛ ꯑꯃ ꯃꯤ ꯂꯥꯛꯄꯒꯤ ꯃꯄꯥꯜꯗ ꯊꯣꯛꯄꯗ ꯊꯣꯡꯖꯤꯜꯗ ꯂꯧꯁꯤꯜꯂꯒ ꯇꯨꯒꯦ ꯇꯧꯔꯤꯗꯣ? ꯃꯥꯅꯤ, ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯀꯌꯥꯝ ꯏꯀꯥꯏꯈꯤ ꯈꯪꯂꯕ? ꯂꯥꯡꯂꯦꯟ ꯃꯅꯝꯃꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯏ, ꯑꯗꯨꯕు ꯅꯣꯛꯄꯗꯤ ꯅꯣꯛꯊꯣꯛꯇꯦ, ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯪꯉꯤ꯫ ꯏꯅꯝꯃ, ꯑꯩ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅꯦ, ꯁꯨꯃꯥꯏꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯏꯀꯥꯏꯅꯕ꯭ꯔꯣ? ꯃꯤꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯏꯀꯥꯏꯔꯦ꯫ ꯑꯣ, ꯏꯀꯥꯏꯅꯕ ꯑꯣꯏꯔꯦ? ꯅꯪꯁꯨ ꯍꯌꯦꯡ ꯂꯨꯍꯣꯡꯂꯀꯥꯟ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯀꯥꯟꯗ ꯈꯪꯂꯛꯀꯅꯤ꯫ ꯇꯁꯦꯡꯅ ꯑꯌꯤꯡꯕꯤ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯄꯪꯏꯗꯤ ꯍꯦꯛ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯅ ꯂꯩꯔꯨꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯂꯥꯡꯂꯦꯟꯅ, ꯍꯣꯏꯁꯦ ꯐꯔꯦ ꯏꯅꯝꯃ, ꯁꯤ ꯆꯠꯂꯁꯤ꯫ ꯂꯥꯡꯂꯦꯟ, ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ, ꯀꯩꯝꯇ ꯏꯀꯥꯏꯒꯅꯣꯕ, ꯑꯩ ꯌꯥꯎꯗꯣꯏꯁꯤꯗꯤ, ꯑꯩꯈꯣꯏꯅꯤ ꯆꯠꯃꯤꯟꯅꯗꯣꯏꯅꯦꯕ꯫ ꯑꯩ ꯏꯀꯥꯏꯃꯤ ꯅꯪꯕꯣ? ꯑꯗꯨꯃꯥꯏꯅ ꯏꯀꯥꯏꯌꯦꯅ ꯁꯨꯝ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯃꯄꯥꯜ ꯈꯔ ꯊꯣꯛꯂꯒ ꯏꯀꯥꯏꯕꯗꯣ ꯐꯔꯛꯇꯣꯏꯅꯤ꯫ ꯁꯤ ꯆꯠꯂꯁꯤ꯫ ꯂꯥꯡꯂꯦꯟ, ꯅꯪ ꯁꯤꯗꯤꯕ? ꯆꯠꯁꯦꯕ, ꯍꯧꯒꯠꯂꯨꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯌꯤꯡꯕꯤ ꯍꯧꯒꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯅꯧꯕꯤꯒꯤ ꯐꯤꯖꯣꯜ ꯑꯣꯏꯕꯅ ꯏꯍꯟꯍꯜꯂꯤ꯫ ꯌꯦꯡꯕꯗ ꯃꯆꯨ ꯇꯥꯅ ꯐꯖꯕ ꯑꯣꯏ꯫ ꯂꯥꯡꯂꯦꯟꯅ ꯅꯣꯛꯃꯤ, ꯏꯅꯝꯃ, ꯅꯪꯁꯦ ꯐꯗꯤ ꯐꯖꯕ ꯖꯥꯠꯅꯤꯀꯣ? ꯌꯥꯔꯤꯁꯦ, ꯑꯩ ꯍꯦꯟꯅ ꯏꯀꯥꯏꯔꯛꯀꯗꯧꯔꯤ꯫ ꯍꯣꯏꯁꯦ ꯊꯣꯛꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯂꯩ ꯃꯍꯜꯁꯨ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ꯫ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦꯒꯦ ꯅꯪ? ꯍꯩ, ꯅꯪꯅꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤꯀꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ, ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯉꯥꯡꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯑꯩꯒꯤꯁꯦ ꯏꯅꯝꯃꯒ ꯏꯅꯦꯇꯣꯟ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯍꯥ, ꯅꯅꯝꯃꯒ ꯍꯥꯏꯕ? ꯌꯦꯡꯊꯣꯔꯛꯄꯗ ꯃꯃꯧ ꯅꯨꯄꯤꯕꯨꯁꯨ ꯎꯔꯤ꯫ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯆꯠꯂꯨ, ꯅꯅꯝꯃꯒ ꯄꯨꯟꯅ ꯍꯦꯛ ꯆꯠꯃꯤꯟꯅꯧ꯫ ꯈꯪꯗꯤ ꯈꯪꯗꯅ ꯍꯦꯛꯇ ꯋꯥ ꯉꯥꯡꯂꯛꯑꯦꯕ꯫ ꯍꯣꯏ, ꯆꯠꯅꯤ ꯍꯥꯏꯗꯥꯏ, ꯌꯥꯔꯦ ꯆꯠꯂꯨ꯫ ꯃꯅꯝꯃꯗ ꯌꯦꯡꯗꯨꯅ, ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈꯤ, ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤ꯫ ꯂꯩ ꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯏ, ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ, ꯑꯁꯨꯛ ꯐꯖꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯒꯨꯝꯅ ꯐꯖꯕ ꯅꯨꯄꯤꯗꯤ ꯂꯩꯔꯣꯏ꯫ ꯑꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯕꯥꯖꯤꯅ ꯃꯔꯣꯜ ꯑꯃ ꯍꯔꯥꯎꯖꯔꯤꯕ, ꯏꯃꯨꯡ ꯑꯁꯤ ꯃꯍꯥꯛ ꯂꯥꯛꯄꯗꯒꯤ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯟꯕꯗꯧꯅ ꯇꯧꯔꯤꯁꯦ꯫ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯝꯕꯤꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯃꯐꯝ ꯇꯥꯛꯏ꯫ ꯏꯅꯝꯃ, ꯁꯣꯝꯒꯤꯁꯤꯅ ꯃꯃꯥꯡꯅꯤ, ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯂꯝꯕ ꯏꯅꯦ ꯀꯨꯟꯗꯣꯔꯩꯗꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯅꯤ꯫ ꯏꯅꯦꯇꯣꯟ ꯍꯣꯏꯒꯤꯅ ꯑꯁꯣꯝꯗ, ꯑꯁꯣꯝ ꯁꯣꯔꯣꯛ ꯋꯥꯡꯃꯗ꯫ ꯏꯅꯦꯇꯣꯟꯗꯤ ꯃꯔꯩꯀꯥꯏꯗ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯃꯈꯣꯏꯒꯤꯗꯤ ꯏꯅꯥꯛꯁꯨ ꯈꯨꯟꯕꯅꯤ꯫ ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯣꯏꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯃꯌꯥꯝꯗ ꯏꯅꯦꯇꯣꯟꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ꯫ ꯂꯥꯡꯂꯦꯟ, ꯁꯤꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯀꯩꯅꯣ, ꯍꯩ ꯄꯥꯝꯕꯤꯔꯥ? ꯖꯥꯝꯅꯤ ꯏꯅꯝꯃ, ꯖꯥꯝ ꯃꯇꯝꯗꯗꯤꯅꯦ ꯎꯊꯛꯇꯒꯤ ꯎꯈꯥꯗꯒꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯌꯣꯝꯕꯅꯤ꯫ ꯑꯣ, ꯏꯅꯝꯃ, ꯁꯤ ꯊꯣꯡꯒꯥꯜꯁꯤꯗ ꯆꯪꯒꯗꯕꯅꯤ, ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯡꯂꯦꯟꯅ, ꯏꯪꯈꯣꯜ ꯁꯝꯕꯜꯒ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯃꯈꯣꯏꯒꯤꯗꯤ, ꯃꯅꯥ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯊꯥꯕꯅꯤ, ꯀꯣꯕꯤꯒ ꯌꯥꯝꯅ ꯊꯥꯕꯅꯤ, ꯆꯥꯕꯁꯨ ꯌꯥꯔꯝꯂꯅꯤ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤ꯫ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯤ ꯈꯔ ꯌꯣꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯀꯅꯥꯅꯣꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯁꯈꯤꯇꯣꯝꯕꯤ ꯀꯣꯕꯤ ꯃꯆꯦꯠ ꯑꯗꯨꯃꯗ ꯀꯨꯞꯁꯨꯗ ꯈꯔ ꯍꯥꯞꯇꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯎꯊꯣꯛꯇꯨꯅ ꯍꯨꯛꯆꯤꯜꯂꯤ, ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ, ꯍꯩꯃꯥ, ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯌꯤꯡꯕꯤꯅꯤꯗꯅ, ꯍꯩ ꯆꯪꯂꯛꯎ, ꯅꯨꯡꯉꯥꯏꯔꯦꯗ,
ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯗ ꯆꯥꯔꯤꯕ ꯑꯗꯨꯅ ꯍꯦꯛ ꯍꯥꯏ ꯍꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯍꯥꯔꯤꯅꯦ ꯅꯈꯣꯏꯕꯣ ꯃꯆꯥꯅꯨꯄꯤꯅ ꯆꯥꯔꯒ ꯉꯥꯡꯂꯗꯤ ꯍꯥ ꯇꯥꯕ ꯍꯥꯈ꯭ꯔꯕꯣꯅꯤ ꯃꯁꯤꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯏꯅꯦꯇꯣꯟ ꯀꯨꯞꯁꯨ ꯆꯥꯏꯔꯣ ꯑꯌꯥ ꯑꯩꯁꯨ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯦ ꯊꯕꯥꯇꯣꯝꯕꯤꯅ ꯆꯥꯔꯝꯃꯤꯅꯦ ꯆꯥꯁꯤ ꯂꯥꯛꯑꯣ ꯏꯅꯝꯃ ꯐꯝꯊꯔꯛꯑꯣ ꯍꯦꯛꯇ ꯁꯤꯗ ꯑꯍꯥꯕꯤ ꯆꯥꯁꯤ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃ ꯁꯤꯗ ꯐꯝꯃꯨ ꯌꯥꯔꯅꯤꯗ ꯁꯈꯤꯇꯣꯝꯕꯤꯅ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯐꯝꯃꯨ ꯑꯩꯈꯣꯏꯁꯨꯅꯦ ꯆꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯏꯆꯥꯁꯤꯡꯒꯤ ꯃꯧꯁꯤꯡ ꯑꯁꯤꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯅꯦ ꯍꯦꯛ ꯁꯨꯕ ꯈꯨꯍꯥꯎ ꯆꯥꯗꯦ ꯑꯏꯪꯕꯤ ꯐꯝꯊꯩ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯥꯗꯤ ꯄꯪꯏꯗ ꯏꯀꯥꯏ ꯐꯝꯗꯤ ꯐꯝꯊꯔꯤ ꯃꯔꯨ ꯂꯨꯛꯇꯨꯅ ꯃꯍꯥꯛ ꯂꯩ ꯊꯕꯥꯇꯣꯝꯕꯤꯅ ꯏꯅꯝꯃ ꯍꯦꯛꯇ ꯆꯥꯔꯣ ꯑꯏꯪꯕꯤꯅ ꯆꯥꯕꯗ ꯏꯀꯥꯏꯔꯗꯨꯅ ꯌꯥꯔꯅꯤꯌꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯑꯃꯨꯛꯇꯪ ꯑꯣꯏꯁꯨ ꯆꯥꯋꯣꯕ ꯑꯩ ꯆꯥꯔꯔꯣꯏꯒꯦ ꯃꯃꯤꯠꯇꯨꯅꯗꯤ ꯐꯂꯞ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯀꯨꯞꯁꯨꯗꯨꯗ ꯌꯦꯡ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯁꯤꯟ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯁꯤꯒꯨꯝꯕ ꯀꯨꯞꯁꯨꯒꯨꯝꯕ ꯁꯤꯡꯖꯨꯒꯨꯝꯕꯁꯦ ꯄꯥꯝꯖꯈ꯭ꯔꯕ ꯑꯩꯅꯤ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯀꯣꯝꯄꯥꯛ ꯁꯨꯔꯒ ꯆꯥꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯏꯀꯥꯏꯕꯅꯤꯅ ꯑꯩ ꯆꯥꯗ꯭ꯔꯦꯗ ꯑꯁ ꯃꯁꯛ ꯑꯁꯤ ꯎꯕꯗ ꯈꯪꯆꯥ ꯍꯦꯛ ꯆꯥꯅꯤꯡꯉꯛꯏꯗ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃ ꯅꯪ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯣ ꯆꯥꯅꯤꯡꯗꯦ ꯅꯪ ꯆꯥꯔꯣ ꯁꯈꯤꯇꯣꯝꯕꯤꯅ ꯆꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏꯀꯣ ꯌꯥꯝꯅ ꯆꯥꯗ꯭ꯔꯁꯨ ꯃꯍꯥꯎ ꯈꯖꯤꯛ ꯌꯦꯡꯉꯨꯕ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯃꯜꯂꯛꯄꯗꯒꯤ ꯑꯌꯤꯡꯕꯤ ꯆꯥꯕ ꯇꯥꯏ ꯆꯥꯕ ꯍꯧꯏ ꯌꯥꯝꯅ ꯍꯥꯎꯏ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨ ꯊꯣꯛꯏ ꯊꯕꯥꯇꯣꯝꯕꯤꯅ ꯏꯅꯝꯃ ꯍꯥꯎꯕ꯭ꯔꯥ ꯌꯥꯝꯅ ꯍꯥꯎꯏ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯍꯦꯛꯇ ꯁꯨꯊꯕꯅꯤ ꯑꯗꯨꯒꯤꯅꯦ ꯍꯥꯎꯔꯤꯗꯣ ꯁꯈꯤꯇꯣꯝꯕꯤꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯗꯨꯅ ꯏꯃꯧꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯂꯝꯅ ꯂꯝ ꯉꯥꯜꯂꯤꯕ ꯐꯖꯩ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯁꯦ ꯅꯨꯄꯤ ꯈꯟꯕ ꯌꯥꯝꯅ ꯍꯩꯅꯦ ꯊꯕꯥꯇꯣꯝꯕꯤꯅ ꯌꯥꯝꯅ ꯐꯖꯩꯀꯣ ꯏꯃꯥ ꯏꯅꯝꯃꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡꯗꯒꯤ ꯏꯅꯝꯃꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯃꯁꯤꯗ ꯇꯔꯨꯕꯤꯅ ꯑꯩꯈꯣꯏꯁꯨ ꯄꯪꯊꯤꯗꯤ ꯊꯤꯗꯕꯅꯤꯗ ꯊꯤꯗꯦ ꯁꯨꯝ ꯂꯩ ꯅꯥꯟꯊꯣꯛꯈꯤꯕ ꯍꯣꯏꯗ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏ ꯑꯌꯤꯡꯕꯤꯅ ꯑꯩꯉꯣꯟꯗꯩꯁꯨ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯤꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯄꯪꯍꯥꯏꯇ ꯍꯥꯏꯖꯤꯟꯕ ꯑꯁꯤꯗ ꯑꯌꯤꯡꯕꯤ ꯍꯦꯟꯅ ꯏꯀꯥꯏꯖꯩ ꯂꯣꯟꯅ ꯍꯥꯏꯖꯩ ꯀꯩꯅꯣꯃꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ ꯑꯁ ꯄꯪꯍꯥꯏꯗ ꯍꯦꯛ ꯍꯥꯏꯅꯩ ꯍꯥꯏꯋꯥꯅꯤ ꯇꯟꯖꯩꯗ ꯂꯥꯏꯃ ꯌꯨꯝꯂꯣꯟꯅꯕꯤ ꯇꯊꯣꯠꯂꯩꯁꯨ ꯂꯥꯛꯏ ꯂꯩꯔꯝꯂꯤꯕ ꯑꯌꯤꯡꯕꯤꯕꯨ ꯎꯔꯗꯨꯅ ꯍꯥꯏ ꯍꯩꯃꯥ ꯀꯅꯥꯅꯣꯃ ꯂꯩꯔꯝꯃꯤꯅ ꯁꯤꯗꯤ ꯍꯣꯏ ꯏꯃꯧ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯗ ꯀꯣꯏꯊꯣꯔꯛꯏꯕ ꯃꯁꯛ ꯑꯁꯤ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯐꯖꯩꯌꯦ ꯌꯥꯝꯅ ꯐꯖꯩ ꯃꯥꯁꯨ ꯐꯝꯊꯩ ꯀꯨꯞꯁꯨ ꯆꯥꯅꯔꯤꯕ ꯅꯪꯁꯨ ꯃꯍꯥꯎ ꯌꯦꯡꯉꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤꯅꯦ ꯃꯤꯠ ꯅꯥ ꯁꯤꯡꯅꯕ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯨꯛꯀꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯏ ꯑꯌꯤꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯑꯌꯤꯡꯕꯤꯌꯥ ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯣꯏ ꯅꯨꯡꯉꯥꯏꯌꯦ ꯏꯅꯝꯃ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤꯅꯦ ꯃꯤ ꯂꯣꯏꯅ ꯐꯕꯅꯤ ꯇꯥꯗ ꯆꯥꯎꯔꯦꯟꯁꯨ ꯃꯤ ꯐꯈ꯭ꯔꯕ ꯇꯥꯗ ꯆꯥꯎꯔꯦꯟꯗꯒꯤ ꯏꯆꯦ ꯂꯩꯃꯍꯟꯅꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯕꯨꯛ ꯐꯔꯤꯕꯅꯤ ꯁꯈꯤꯇꯣꯝꯕꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯏꯅꯦꯇꯣꯟꯅꯦ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛꯄꯤꯔꯛꯀꯦ ꯂꯥꯡꯂꯦꯟꯅ ꯏꯅꯦꯇꯣꯟ ꯀꯣꯕꯤꯗꯣ ꯂꯦꯟꯕ ꯌꯥꯔꯗꯤ ꯂꯦꯜꯂꯛꯎꯀꯣ ꯑꯩ ꯁꯥꯛ ꯌꯥꯝ ꯆꯥꯅꯤꯡꯂꯤꯕꯅꯤ ꯍꯣꯏ ꯏꯕꯣꯛ ꯁꯈꯤꯇꯣꯝꯕꯤ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯈꯤ ꯇꯊꯣꯠꯂꯩꯅ ꯑꯌꯤꯡꯕꯤ ꯍꯥꯏꯕꯅꯤꯀꯣ ꯏꯪꯉꯤ ꯁꯛꯁꯨ ꯌꯥꯝꯅ ꯏꯪꯉꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯁꯤ ꯀꯩꯅꯣ ꯅꯪꯒꯤꯅ ꯈꯨꯠ ꯌꯦꯡꯕ ꯑꯣꯏꯅ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯑꯌꯤꯡꯕꯤꯅ ꯅꯧꯔꯤꯀꯥꯟꯗꯅ ꯈꯨꯠ ꯌꯦꯡꯍꯧꯕ ꯌꯥꯏꯗꯅ ꯅꯅꯦꯇꯣꯟ ꯍꯣꯏꯒꯤ ꯁꯪꯒꯣꯏ ꯑꯁꯤꯗꯔ ꯀꯩꯅꯣ ꯃꯩ ꯍꯧꯔꯒ ꯍꯦꯛꯇ ꯊꯣꯡ ꯊꯥꯛꯂꯒ ꯂꯣꯏꯔꯦ ꯇꯔꯨꯕꯤꯅ ꯌꯥꯏꯌꯦ ꯏꯗꯣꯝꯆꯥ ꯆꯥꯁꯤ ꯍꯥꯏꯅꯤꯅꯦ ꯁꯦꯜ ꯈꯔ ꯈꯥꯏꯅꯔꯒ ꯉꯥ ꯑꯍꯥꯎꯕ ꯑꯃ ꯇꯥꯎꯔꯒ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯊꯣꯛꯄ ꯌꯥꯏ ꯑꯗꯨꯅꯦ ꯌꯥꯏ ꯅꯃꯥꯗ ꯍꯥꯏꯔꯁꯨ ꯌꯥꯔꯛꯀꯅꯤ ꯆꯥꯔꯦꯁꯦ ꯑꯗꯨꯗꯤ ꯏꯅꯝꯃꯕꯨ ꯀꯩ ꯍꯥꯏꯒꯦꯅꯦ ꯑꯌꯤꯡꯕꯤꯗꯤ ꯀꯔꯤꯅꯨꯡꯒꯤ ꯁꯤꯗ ꯂꯥꯛꯆꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯈꯟꯕꯗꯨ ꯍꯦꯛ ꯌꯧꯔꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯣꯏ ꯑꯗꯨꯅꯤꯗꯅ ꯑꯊꯨꯕꯗ ꯆꯥꯅꯕ ꯇꯧꯁꯤꯀꯣ ꯅꯈꯨꯠ ꯌꯦꯡꯒꯦꯕ ꯍꯣꯏ ꯏꯗꯣꯝꯆꯥ ꯁꯈꯤꯇꯣꯝꯕꯤꯅ ꯃꯈꯨꯠꯇ ꯀꯣꯕꯤ ꯐꯖꯕ ꯆꯥꯎꯔꯕ ꯑꯅꯤꯈꯛ ꯄꯥꯏꯔꯒ ꯄꯨꯔꯛꯏ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯂꯥꯡꯂꯦꯟ ꯀꯣꯕꯤ ꯑꯅꯤꯁꯤ ꯍꯦꯛ ꯄꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒ ꯂꯩꯕꯥꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯍꯪꯒꯥꯝ ꯑꯍꯧꯕ ꯈꯔꯁꯤꯗꯤ ꯃꯄꯥ ꯂꯣꯏꯅ ꯁꯥꯠꯂꯤ ꯆꯥꯕꯒ ꯑꯃꯠꯇ ꯍꯥꯎꯔꯔꯣꯏ ꯍꯋꯥꯏ ꯊꯔꯥꯛꯀ ꯍꯋꯥꯏ ꯃꯨꯕꯤꯒꯗꯤꯅꯦ ꯅꯈꯣꯏꯒꯤꯁꯨ ꯍꯧꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯜꯂꯤ ꯁꯤ ꯑꯅꯤꯁꯤ ꯄꯨꯈ꯭ꯔꯣ ꯇꯊꯣꯠꯂꯩꯅ ꯍꯥꯏ ꯏꯆꯦ ꯑꯩꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯗ ꯅꯈꯣꯏꯗ ꯆꯥꯛ ꯑꯃ ꯆꯥꯅꯁꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯕ ꯍꯣꯏ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯨꯠ ꯌꯦꯡꯕ ꯑꯣꯏꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯏ ꯀꯩꯅꯣ ꯌꯥꯏꯌꯦ ꯌꯥꯗꯦꯅ ꯀꯅꯥꯅ ꯍꯥꯏꯔꯒꯦ
ꯑꯗꯨꯗꯤ ꯑꯊꯨꯕꯗ ꯍꯦꯛꯇ ꯁꯤꯜꯂꯁꯤꯀꯣ ꯍꯣꯏ 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 ꯑꯌꯤꯡꯕꯤ ꯆꯠꯅꯤꯡꯕ ꯐꯥꯎꯔꯤ ꯂꯥꯡꯂꯦꯟꯅ ꯃꯅꯦꯇꯣꯟꯗ ꯑꯗꯨꯗꯤ ꯅꯦꯇꯣꯟ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯇꯔꯨꯕꯤꯅ ꯁꯣꯝꯗ ꯈꯔ ꯇꯣꯏꯅ ꯀꯣꯏꯊꯣꯔꯛꯎꯀꯣ ꯍꯣꯏ ꯁꯈꯤꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯑꯌꯤꯡꯕꯤ ꯁꯣꯝꯗ ꯈꯔ ꯇꯣꯏꯅ ꯀꯣꯏꯊꯣꯔꯛꯎꯅꯦ ꯍꯣꯏ ꯅꯦꯇꯣꯟ ꯆꯠꯂꯨ ꯆꯠꯂꯨ ꯍꯥꯏꯅꯔꯤꯉꯩ ꯂꯩꯃꯍꯜꯁꯨ ꯍꯦꯛ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛ ꯂꯥꯛꯑꯗꯧꯅꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯂꯥꯛꯏꯁꯤꯕꯣ ꯍꯩ ꯀꯔꯤꯅꯣ ꯂꯥꯛꯏꯕꯅꯤ ꯂꯥꯛꯏꯕ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯀꯣꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯧꯔꯤꯗ ꯃꯁꯦ ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯠꯍꯧꯔꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯕꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯏꯕ ꯍꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯅꯝꯃ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ ꯂꯩꯃꯍꯜꯅ ꯁꯈꯤꯇꯣꯝꯕꯤꯌꯥ ꯀꯝꯗꯧꯒꯦꯅꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯕꯣ ꯍꯣꯏ ꯏꯅꯝꯃ ꯌꯥꯏ ꯃꯁꯛ ꯍꯥꯏꯔꯤ ꯋꯥꯇꯦ ꯋꯥꯠꯇꯕꯅꯤ ꯋꯥꯠꯇꯕꯅꯤ ꯃꯥꯅ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯤꯡꯕꯤ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯃꯅꯤꯡ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗ ꯃꯤꯁꯨ ꯂꯩ ꯍꯧꯔꯤꯕ ꯃꯇꯨꯒ ꯈ꯭ꯌꯥꯎ ꯍꯦꯛ ꯆꯨꯡꯂꯤ ꯑꯁ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯀꯅꯥꯅꯣ ꯑꯃꯨꯛ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯕꯣ ꯌꯥꯗ꯭ꯔꯤꯃꯦ ꯑꯩꯕꯨ ꯇꯧꯔꯤꯁꯦ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃꯕꯨ ꯏꯔꯨꯖꯈꯤꯔꯣꯏꯗ꯭ꯔꯣ ꯂꯨꯔꯅꯤ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯣꯔꯥ ꯂꯥꯡꯂꯦꯟ ꯑꯁ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯃꯑꯣꯡ ꯑꯃ ꯇꯧꯕꯒꯨꯝꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏꯖꯩ ꯑꯃꯥꯡꯁꯪꯗ ꯂꯩꯔꯤꯁꯦ ꯂꯥꯡꯂꯦꯟꯗꯤ ꯅꯠꯇ꯭ꯔꯦ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯏꯃꯨꯡꯗ ꯂꯩꯍꯧꯏ ꯏꯃꯥꯔ ꯕꯥꯖꯤꯔ ꯈꯪꯗꯦꯅꯦ ꯆꯪꯂꯤꯁꯦ ꯑꯁ ꯑꯩꯕꯨ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯂꯗ꯭ꯔꯥ ꯏꯀꯥꯏꯕ ꯅꯪꯕ ꯁꯣꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯍꯥꯛ ꯄꯥꯈꯠꯂꯤ ꯈꯥꯡꯕꯁꯨ ꯀꯟꯅ ꯉꯝꯂꯛꯇ꯭ꯔꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏ ꯑꯃꯥꯡꯁꯪꯁꯤꯗ ꯂꯩꯗꯨꯕꯨ ꯀꯅꯥꯅꯣ ꯌꯥꯔꯗꯤ ꯈꯔ ꯊꯨꯕꯤꯌꯨꯕ ꯑꯩ ꯁꯣꯝꯗ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇ ꯏꯀꯥꯏꯕꯒ ꯀꯥꯎꯔꯕꯅꯤ ꯃꯍꯥꯛ ꯑꯃꯥꯡꯁꯪ ꯑꯗꯨꯗꯒꯤ ꯆꯥꯎꯔꯦꯟ ꯊꯣꯛꯂꯛꯏ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯃꯍꯥꯛ ꯎꯏ ꯋꯥ ꯉꯥꯡꯗ ꯃꯃꯥꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯠꯈꯤ ꯑꯌꯤꯡꯕꯤ ꯃꯀꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯦꯟꯅ ꯏꯀꯥꯏꯖꯩ ꯑꯗꯨꯕꯨ ꯏꯀꯥꯏꯕꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯍꯧꯖꯤꯛꯇꯗ ꯑꯌꯤꯡꯕꯤ ꯃꯁꯥꯗꯨ ꯍꯦꯟꯅ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯛꯏ ꯏꯔꯨꯖꯗꯨꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯎꯔꯦꯟꯁꯨ ꯆꯥꯛꯈꯨꯝꯗ ꯍꯦꯛ ꯆꯪꯂꯛꯏ ꯑꯌꯤꯡꯕꯤ ꯃꯀꯨ ꯎꯕꯗ ꯍꯦꯟꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯨ ꯂꯨꯛꯇꯨꯅ ꯂꯩꯈꯤꯕꯗꯒꯤ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯈꯤꯗ꯭ꯔꯦ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤ ꯃꯀꯨꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯒꯦ ꯍꯥꯏꯅ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯜꯗꯨꯅ ꯍꯦꯛ ꯀꯧꯔꯨꯕ ꯉꯝꯗꯦ ꯑꯁ ꯑꯩꯅ ꯕꯥꯖꯤ ꯀꯧꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯑꯩꯕꯨ ꯀꯧꯕꯒ ꯉꯝꯂꯔꯣꯏꯗ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯗ ꯑꯣꯏꯅ ꯀꯧꯍꯜꯂꯒꯦ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏ ꯂꯥꯡꯂꯦꯟ ꯕꯥꯖꯤꯗ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯔꯣꯅ ꯑꯝꯇ ꯍꯥꯏꯌꯨ ꯏꯅꯝꯃ ꯑꯩ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯏꯅꯝꯃꯅ ꯍꯥꯏꯕꯤꯌꯨꯔꯣ ꯂꯥꯡꯂꯦꯟ ꯑꯩꯁꯦ ꯅꯪ ꯑꯗꯨꯝ ꯀꯧꯔꯨꯔꯣ ꯏꯅꯝꯃꯅ ꯑꯣꯏꯅ ꯍꯥꯏꯕꯤꯔꯨꯔꯣ ꯑꯌꯤꯡꯕꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯕꯥꯖꯤꯗ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯀꯩꯅꯣꯅꯦꯍꯦ ꯅꯪꯅ ꯀꯣꯛ ꯍꯥꯏꯔꯨꯁꯨꯗꯅ ꯃꯥ ꯕꯥꯖꯤꯗ ꯀꯧꯕꯗꯣ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯔꯕ ꯀꯔꯤꯒꯤ ꯅꯪꯗꯤ ꯏꯀꯥꯏꯔꯤꯕ ꯅꯀꯨꯅꯤꯅꯦ ꯅꯀꯨ ꯉꯁꯥꯏꯗꯣ ꯑꯃꯥꯡꯁꯪꯗꯣ ꯕꯥꯖꯤ ꯆꯪ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏꯈ꯭ꯔꯦ ꯏꯃꯥꯏ ꯍꯦꯛ ꯄꯦꯝꯃ ꯑꯗꯨꯒꯤꯕꯨ ꯀꯔꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯑꯩꯈꯣꯏ ꯑꯁꯦ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤꯅꯦ ꯆꯠꯂꯨ ꯅꯀꯨꯕꯨ ꯀꯧꯔꯨꯔꯣ ꯆꯥꯛ ꯂꯥꯝꯃꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥꯗꯨꯝ ꯀꯧꯕꯤꯔꯨꯔꯣ ꯅꯃꯧ ꯆꯥꯛꯈꯨꯝꯗ ꯂꯩꯖꯔꯝꯃꯒꯦ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯑꯩꯈꯣꯏ ꯕꯥꯖꯤꯌꯥ ꯆꯥꯛ ꯂꯣꯏꯔꯦꯌꯦ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯍꯣꯏ ꯑꯌꯤꯡꯕꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯪꯏꯗ ꯍꯦꯛ ꯏꯀꯥꯏ ꯁꯈꯤꯇꯣꯝꯕꯤ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯇꯌꯥꯏ ꯑꯩꯈꯣꯏ ꯑꯌꯤꯡꯕꯤꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯈꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯇꯧꯕꯅꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯍꯦꯛ ꯌꯦꯡꯉꯨ ꯁꯈꯤꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯑꯌꯤꯡꯕꯤ ꯂꯣꯛ ꯊꯨꯡꯕꯒꯤ ꯃꯅꯝ ꯑꯇꯤꯟ ꯈꯔ ꯇꯥꯏ ꯃꯅꯝ ꯃꯍꯤ ꯆꯦꯟꯊꯩ ꯍꯥꯏꯗꯨꯅ ꯃꯐꯤ ꯐꯠꯇꯕ ꯑꯃꯗ ꯍꯦꯛ ꯁꯤꯠꯆꯤꯜꯂꯤ ꯃꯈꯣꯜ ꯊꯣꯛꯄ ꯑꯃꯗ ꯃꯥꯒꯤ ꯃꯇꯧꯗꯨ ꯁꯈꯤꯇꯣꯝꯕꯤꯅ ꯍꯦꯛ ꯎꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯣꯡꯊꯣꯛꯇꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯁꯠ ꯌꯦꯡꯈꯠꯂꯤ ꯃꯤ ꯂꯩꯔꯝꯕꯗꯨꯗ ꯏꯅꯦꯇꯣꯟ ꯁꯈꯤꯇꯣꯝꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯐꯤꯗꯨ ꯁꯤꯠꯆꯤꯜꯂꯤꯕꯨ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯁꯤꯠꯄ ꯌꯥꯗ꯭ꯔꯣ ꯏꯅꯦꯇꯣꯟ ꯑꯁ ꯑꯩꯗꯤꯕ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯇꯧꯅꯨꯍꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯑꯩꯗꯣ
ꯍꯟꯗꯛꯁꯦ ꯂꯣꯛ ꯈꯔ ꯆꯦꯟꯕ ꯑꯗꯨꯕꯣꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯁꯤꯜꯂꯨ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕꯅꯤ ꯐꯃꯨꯡꯗ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ ꯐꯤꯁꯦ ꯁꯣꯝꯗ ꯊꯝꯈꯣ ꯇꯨꯀꯠꯆꯩ ꯀꯔꯤꯁꯨ ꯇꯩꯕ ꯅꯠꯇꯦꯗ ꯏꯅꯦꯇꯣꯟ ꯑꯌꯤꯡꯕꯤ ꯃꯁꯥꯗ ꯍꯦꯟꯅ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯏ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯣꯟꯊꯣꯛꯄ ꯇꯟꯖꯥ ꯑꯃꯗ ꯍꯦꯛ ꯂꯥꯛꯏꯗ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤꯃꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯕ ꯏꯀꯥꯏꯔꯦꯗ ꯀꯣꯟꯊꯣꯛꯅ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯀꯣꯛꯇ ꯀꯧꯁꯦꯠ ꯑꯃ ꯁꯦꯠꯂꯒ ꯏꯪꯈꯣꯜꯗ ꯆꯥꯎꯔꯦꯟꯅ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜ ꯇꯧꯔꯤ ꯑꯌꯤꯡꯕꯤꯗꯤ ꯂꯩꯔꯤꯕ ꯃꯀꯨꯗꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯅꯥꯛ ꯈꯔ ꯑꯣꯏꯔꯞꯅ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯨꯏ ꯃꯈꯣꯏ ꯇꯥꯆꯧ ꯉꯔꯥꯡꯗꯤ ꯑꯩ ꯕꯥꯖꯤꯗ ꯌꯥꯝꯅ ꯏꯀꯥꯏꯔꯤꯕꯅꯤ ꯑꯁ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯕꯥꯖꯤꯒ ꯎꯅꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯍꯥꯏꯕ ꯑꯗꯨꯏꯅꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯅ ꯕꯥꯖꯤꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯆꯥꯍꯧꯔꯤꯗꯣ ꯅꯣꯏ ꯕꯥꯖꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯩꯕꯥꯛ ꯇꯧꯔꯝꯕ ꯆꯥꯎꯔꯦꯟ ꯃꯃꯧ ꯅꯨꯄꯤꯅ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯩ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯁꯠ ꯌꯦꯡꯊꯣꯛꯏ ꯃꯀꯨ ꯏꯕꯨꯡꯉꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯪꯈꯠꯇꯨꯅ ꯕꯥꯖꯤ ꯆꯥꯎꯔꯦꯟꯁꯨ ꯋꯥ ꯉꯥꯡꯗ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯉꯤ ꯑꯌꯤꯡꯕꯤꯗꯤ ꯃꯀꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯔꯤ ꯍꯦꯟꯅ ꯏꯀꯥꯏꯕ ꯅꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯁꯨꯛ ꯏꯀꯥꯏꯕ ꯃꯀꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯍꯦꯛ ꯀꯟꯅ ꯆꯦꯜꯂꯤ ꯆꯦꯟꯕꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯑꯅꯥꯟꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯡ ꯌꯦꯠꯇꯨ ꯍꯦꯛ ꯁꯤꯠꯇꯨꯅ ꯇꯥꯏ ꯏꯃꯥ ꯑꯌꯣ ꯆꯥꯎꯔꯦꯟꯅ ꯍꯩ ꯁꯣꯛꯄ꯭ꯔꯅꯦ ꯂꯥꯡꯂꯦꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯃꯅꯝꯃꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯅꯝꯃ ꯇꯧꯔꯤꯔꯣ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯌꯣ ꯑꯁ ꯑꯌꯣ ꯏꯃꯥ ꯅꯥꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯆꯥꯎꯔꯦꯟꯅ ꯍꯥꯏꯔꯛꯏ ꯇꯞꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯗꯅ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯇꯞꯅ ꯍꯧꯒꯠꯁꯤꯁꯦ ꯏꯅꯝꯃ ꯑꯩ ꯈꯨꯠ ꯁꯝꯒꯦ ꯇꯞꯅ ꯍꯧꯒꯠꯁꯤ ꯂꯥꯡꯂꯦꯟ ꯑꯩꯕꯨ ꯅꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤꯅꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯃꯈꯥꯗ ꯃꯤꯠꯀ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕꯣ ꯑꯁ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯑꯩ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯏꯅꯝꯃ ꯆꯪꯂꯁꯤꯁꯦ ꯇꯞꯅ ꯆꯤꯡꯈꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯆꯠꯂꯤ ꯂꯩꯃꯍꯜꯅ ꯍꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ ꯏꯃꯥ ꯏꯅꯝꯃꯁꯦ ꯃꯅꯤꯡ ꯑꯁꯣꯝꯗ ꯁꯤꯠꯂꯤ ꯃꯥꯜꯂꯤ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕ ꯍꯥ ꯁꯣꯛꯄ꯭ꯔꯥ ꯑꯗꯨꯗꯤ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯁꯣꯛꯄ꯭ꯔꯅꯦ ꯅꯪꯕꯣ ꯏꯃꯥ ꯈꯪꯗꯦꯗ ꯗꯥꯔꯤꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯁꯦ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ ꯂꯩꯃꯍꯜꯅ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯁꯣꯛꯄꯗꯤ ꯁꯣꯛꯇꯕ ꯃꯥꯜꯂꯤ ꯏꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯁꯣꯛꯄ ꯁꯣꯛꯇꯕ ꯈꯪꯗꯦ ꯏꯃꯥ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯍꯥꯏꯕ ꯏꯀꯥꯏꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯕꯥꯖꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯍꯥ ꯅꯣꯏ ꯕꯥꯖꯤꯗꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯇꯧꯔꯝꯒꯅꯤꯅꯦ ꯇꯧꯍꯧꯏ ꯏꯃꯥ ꯅꯤꯡꯊꯦꯝꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯪꯂꯦ ꯑꯌꯤꯡꯕꯤ ꯅꯪꯗꯤ ꯀꯩꯗꯧꯔꯦ ꯍꯣ ꯃꯅꯤꯡꯁꯤꯗ ꯁꯤꯠꯂꯒ ꯇꯨꯏꯌꯦꯌꯦ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯑꯩꯗꯤ ꯕꯥꯖꯤꯁꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯆꯪꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯨꯔꯤꯅꯤ ꯑꯗꯨꯒ ꯕꯥꯖꯤ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯕ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏꯀꯥꯏꯃꯟꯈ꯭ꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯍꯦꯛꯇ ꯁꯤꯠꯂꯒ ꯇꯥꯔꯤꯅꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯃꯤꯠ ꯊꯛꯈ꯭ꯔꯦꯗꯀꯣ ꯕꯥꯖꯤꯒ ꯑꯩꯒꯕꯨ ꯀꯔꯤꯗ ꯃꯥꯟꯅꯒꯦ ꯁꯑꯣꯡ ꯁꯥꯗꯥ ꯍꯥꯏꯔꯤ ꯃꯥꯟꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯥꯖꯤꯗꯤ ꯃꯕꯨꯛꯁꯨ ꯂꯩꯄꯨꯡꯗꯧꯅ ꯇꯣꯡꯕꯅꯤ ꯑꯌꯤꯡꯕꯤ ꯅꯪꯒꯤ ꯅꯃꯤꯠꯇꯨ ꯌꯥꯔꯔꯣꯏꯀꯣ ꯂꯩꯃꯍꯜꯅ ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ ꯃꯤ ꯈꯪꯗꯗꯨꯅ ꯇꯧꯔꯤꯅꯤ ꯀꯅꯥꯅꯗꯤ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏ ꯕꯥꯖꯤꯅꯦ ꯕꯦꯃꯥ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯆꯪꯂꯒ ꯍꯤꯞꯀꯦꯒ ꯍꯤꯞꯄꯨꯁꯨ ꯍꯣꯏ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯤ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯅꯤꯡꯊꯦꯝꯁꯨ ꯃꯅꯥꯛꯇ ꯐꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯩꯝꯇꯗꯤ ꯇꯧꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯁꯥꯗꯣ ꯀꯩꯝꯇꯕꯨꯗꯤ ꯇꯧꯗꯦ ꯑꯗꯣ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯕ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩꯅꯗꯤ ꯕꯥꯖꯤꯗꯣ ꯅꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯩꯅꯣꯒ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯨꯏꯅꯦ ꯍꯥꯏꯕ ꯍꯥ ꯕꯥꯖꯤ ꯍꯣꯏ ꯂꯩꯔꯝꯕꯗꯨꯗ ꯑꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯏꯀꯥꯏꯅ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯑꯃꯨꯛ ꯁꯤꯠꯂꯒ ꯇꯨꯔꯤꯕ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯔꯤ ꯂꯣꯏꯔꯦꯗꯅ ꯅꯪ ꯑꯃꯀꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩꯗꯤ ꯕꯥꯖꯤꯒꯤ ꯃꯁꯛ ꯎꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨꯁꯦ ꯅꯒꯨꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯅꯈꯣꯏ ꯅꯨꯄꯥꯗꯤ ꯀꯩꯁꯨ ꯈꯪꯂꯝꯃꯔꯣꯏꯀꯣ ꯃꯧ ꯑꯅꯧꯕꯤꯁꯤꯡꯁꯦ ꯑꯩꯅ ꯏꯀꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯏꯀꯥꯏꯔꯝꯒꯅꯤꯀꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯐꯅ ꯆꯥꯅꯤꯡꯉꯁꯨ ꯍꯦꯛꯇ ꯆꯥꯕ ꯉꯝꯗꯦ ꯍꯦꯛꯇ ꯏꯀꯥꯏꯔꯛꯏ ꯏꯁ ꯏꯀꯥꯏꯔꯤꯕ ꯅꯪꯕꯨ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗꯗꯥꯏꯅꯦ ꯍꯣ ꯑꯗꯨꯅ ꯂꯩꯁꯥꯔꯤꯉꯩ ꯀꯥꯟꯒꯤ ꯋꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ ꯍꯣ ꯍꯧꯖꯤꯛꯅꯅꯦ ꯄꯪꯏꯗ ꯍꯦꯛ ꯏꯀꯥꯏꯔꯕ ꯕꯥꯖꯤ ꯎꯔꯁꯨ ꯏꯀꯥꯏ ꯏꯃꯥ ꯎꯔꯁꯨ ꯏꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯇꯪꯁꯤꯗ ꯂꯥꯛꯂꯁꯨ ꯍꯦꯛꯇ ꯏꯀꯥꯏ ꯁꯨꯝ ꯁꯤꯗ ꯂꯩꯔꯒ ꯏꯀꯥꯏꯕ ꯐꯔꯛꯀꯅꯤꯗ
ꯁꯤꯗ ꯂꯩꯕꯁꯨ ꯁꯨꯝ ꯍꯩꯅꯔꯛꯀꯅꯤ ꯑꯗꯣ ꯃꯈꯣꯏ ꯇꯥꯆꯧ ꯏꯄꯥꯝ ꯇꯝꯗ ꯆꯠꯁꯤ ꯅꯍꯥꯟ ꯊꯥ ꯐꯥꯕꯒꯤ ꯆꯠꯈꯤꯕꯗꯨꯗꯒꯤ ꯆꯠꯈꯤꯗ꯭ꯔꯤ ꯈꯔ ꯂꯩꯔꯒ ꯆꯠꯁꯤꯗ ꯑꯁ ꯀꯔꯤꯒꯤꯅꯣ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯌꯥꯔꯣꯏꯃꯦ ꯀꯣꯟꯅ ꯆꯠꯁꯤ ꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯁꯣꯔ ꯌꯥꯝꯅ ꯐꯨꯜꯂꯦꯕ ꯏꯄꯥꯝ ꯇꯝꯗ ꯆꯠꯂꯒ ꯏꯅꯤꯡꯇꯝꯅ ꯁꯣꯔ ꯍꯣꯟꯗꯣꯛꯀꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯁꯤꯗ ꯁꯣꯔ ꯍꯣꯟꯕ ꯌꯥꯗ꯭ꯔꯕꯣ ꯅꯅꯤꯡꯇꯝꯅ ꯍꯣꯜꯂꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯅꯠꯇꯦꯕ ꯁꯣꯔ ꯍꯣꯟꯕꯕꯨ ꯃꯄꯥꯝꯗ ꯆꯠꯂꯒ ꯍꯣꯟꯅꯤꯌꯦ ꯑꯌꯥꯕꯤꯅꯤꯀꯣ ꯅꯪꯁꯦ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯑꯌꯦꯡꯕꯤꯅ ꯍꯥꯏꯖꯩ ꯑꯣꯟꯊꯣꯛꯄꯅꯤ ꯇꯧꯔꯤꯁꯦ ꯃꯧ ꯑꯅꯧꯕꯤꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯑꯣꯏꯔꯦꯀꯣ ꯑꯩꯅꯒ ꯈꯔ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗꯅꯤ ꯑꯌꯦꯡꯕꯤ ꯃꯅꯤꯡ ꯑꯗꯨꯗ ꯀꯣꯟ ꯐꯦꯡꯂꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯀꯣꯟ ꯐꯦꯡꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩ ꯄꯨꯈꯝ ꯑꯗꯨ ꯆꯥꯝꯕꯗ ꯃꯈꯨꯠꯇꯒꯤ ꯍꯦꯛ ꯅꯥꯟꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗ ꯍꯦꯛ ꯇꯥꯁꯤꯟꯈꯤ ꯇꯥꯈ꯭ꯔꯦꯅꯦ ꯅꯝꯗꯅ ꯇꯥꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯑꯌꯥ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯤ ꯃꯍꯥꯛ ꯃꯊꯥ ꯁꯥꯏ ꯕꯥꯖꯤꯒꯤ ꯄꯨꯀꯞꯅꯦꯕ ꯇꯥꯈ꯭ꯔꯤꯁꯤ ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯁ ꯏꯃꯥ ꯈꯪꯂꯗꯤ ꯁꯣꯏꯗꯅ ꯋꯥꯊꯣꯛꯄ ꯇꯥꯔꯦ ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯅꯥꯝꯇ ꯂꯩꯕꯗꯤ ꯎꯗꯦ ꯍꯟꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗ ꯌꯦꯡꯉꯤ ꯑꯩꯕꯨ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯂꯒ ꯍꯦꯛꯇ ꯈꯨꯜꯂꯁꯤꯔꯅꯦ ꯍꯌꯦꯡ ꯑꯃꯨꯛ ꯃꯤꯋꯥ ꯇꯥꯗꯣꯏ ꯁꯔꯨꯛ ꯃꯈꯣꯏ ꯀꯅꯥꯝꯇ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩ ꯍꯦꯛꯇ ꯀꯨꯝꯂꯒꯦꯗ ꯀꯨꯝꯗꯨꯅ ꯈꯨꯜꯂꯨꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯁꯦꯠꯂꯤꯕ ꯃꯐꯤꯗꯨꯒ ꯄꯨꯈ꯭ꯔꯤꯗ ꯍꯦꯛ ꯀꯨꯝꯊꯩ ꯃꯁꯥꯗꯨ ꯏꯁꯤꯡ ꯆꯣꯠꯂꯤ ꯃꯈꯨꯠꯇꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯣꯏꯃꯥ ꯃꯥꯏ ꯂꯩꯇꯦꯅꯦ ꯁ꯭ꯋꯥꯏꯗꯗꯤ ꯁ꯭ꯋꯥꯏꯗꯅꯤꯗ ꯍꯧꯖꯤꯛꯇ ꯇꯥꯈ꯭ꯔꯤꯕꯗꯣ ꯀꯗꯥꯏ ꯇꯝꯅ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯅꯣ ꯃꯗꯨꯕꯣ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯉꯤ ꯂꯩꯕ ꯍꯦꯛ ꯎꯗꯦ ꯀꯔꯤ ꯃꯇꯧꯅꯣ ꯈꯜꯂꯤ ꯏꯁꯤꯡꯗ ꯃꯁꯥꯗꯨ ꯆꯣꯠꯄꯒꯤ ꯏꯪꯕꯁꯨ ꯐꯥꯎꯏ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒꯗꯤ ꯑꯗꯨꯃꯛ ꯏꯪꯉꯤ ꯅꯨꯡꯊꯤꯜꯗꯤ ꯀꯥꯂꯦꯟꯒꯤ ꯃꯇꯝꯒ ꯆꯞ ꯃꯥꯟꯅꯩ ꯏꯪꯅ ꯏꯪꯅ ꯏꯁꯤꯡꯗꯣ ꯀꯨꯝꯗꯨꯅ ꯍꯦꯛꯇ ꯊꯤꯕꯅꯤ ꯆꯥꯎꯔꯦꯟꯁꯨ ꯃꯅꯤꯡ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯍꯦꯛ ꯂꯥꯛꯄꯅꯤ ꯄꯨꯈ꯭ꯔꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯟꯕ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯨꯔꯥꯟꯕꯣꯏ ꯈꯟꯗꯨꯅ ꯂꯥꯎꯏ ꯍꯩ ꯀꯅꯥꯅꯣ ꯍꯨꯔꯥꯟꯕꯤ ꯃꯆꯥ ꯀꯅꯥꯅꯣ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯍꯨꯔꯥꯟꯕ ꯐꯥꯒꯦꯕ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯆꯪꯂꯒ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕ ꯅꯈꯣꯏꯇ ꯐꯥꯔꯒ ꯐꯨꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯌꯦꯡꯕꯤꯁꯨ ꯃꯀꯨꯕ ꯎꯔꯤ ꯋꯥ ꯍꯦꯛꯇ ꯍꯥꯏꯔꯨꯕ ꯉꯝꯗꯦ ꯆꯥꯎꯔꯦꯟꯅꯗꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯤꯕꯗꯨ ꯃꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯕꯅꯤ ꯑꯃꯨꯛꯀ ꯍꯥꯏ ꯍꯨꯔꯥꯟꯕ ꯅꯪ ꯍꯧꯖꯤꯛ ꯀꯗꯣꯝꯗ ꯆꯦꯟꯗꯧꯔꯤ ꯅꯈꯣꯡꯂ ꯅꯈꯨꯠ ꯑꯃ ꯊꯨꯗꯦꯛꯀꯦ ꯅꯪꯒꯤꯁꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯂꯒ ꯉꯥ ꯍꯨꯔꯥꯟꯒꯦ ꯑꯁꯤꯅꯦꯕ ꯍꯨꯔꯥꯟꯕꯅꯕꯨ ꯑꯁꯨꯛ ꯉꯟꯅ ꯍꯨꯔꯥꯟꯕ ꯆꯠꯄ ꯍꯧꯅꯕ꯭ꯔꯥ ꯍꯨꯔꯥꯟꯕ ꯑꯣꯏꯔꯁꯨ ꯅꯪꯁꯦ ꯅꯀꯣꯛ ꯌꯥꯎꯗꯕ ꯍꯨꯔꯥꯟꯕꯅꯤ ꯅꯀꯣꯛ ꯌꯥꯎꯗꯕ ꯍꯨꯔꯥꯟꯕ ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯤꯆꯩ ꯃꯔꯨ ꯆꯥꯕ ꯇꯥꯔꯦꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯊꯛꯁꯤꯗ ꯀꯥꯈꯠꯂꯛꯎ ꯌꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯥꯎꯏ ꯍꯩ ꯃꯃꯥ ꯇꯥꯔꯕ꯭ꯔꯥ ꯄꯨꯈ꯭ꯔꯤꯗ ꯍꯨꯔꯥꯟꯕ ꯆꯪꯉꯤ ꯍꯨꯔꯥꯟꯕ ꯐꯥꯔꯕꯅꯤ ꯑꯩꯅ ꯍꯨꯔꯥꯟꯕꯁꯤ ꯐꯨꯒꯦ ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯉꯥꯔꯒ ꯊꯝꯕ ꯆꯩꯁꯨꯗꯣ ꯑꯃꯨꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯨꯊꯣꯔꯛꯎ ꯂꯩꯃꯍꯜꯅ ꯂꯥꯡꯂꯦꯟꯗ ꯍꯪꯉꯤ ꯅꯄꯥꯕꯨꯡꯅ ꯃꯅꯤꯡꯗ ꯂꯥꯎꯔꯤꯕ ꯁꯤꯅ ꯀꯔꯤꯒꯤꯅꯣꯅꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯨꯔꯥꯟꯕ ꯀꯥꯏꯁꯨ ꯄꯜꯂꯩꯃ ꯍꯥ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯍꯩ ꯑꯃꯨꯛꯇ ꯊꯣꯛꯁꯤꯜꯂꯣ ꯍꯩꯅꯤꯡꯊꯦꯝ ꯃꯅꯤꯡꯗ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃ ꯇꯧꯔꯤꯅꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯏꯃꯥ ꯍꯩ ꯂꯥꯎ ꯃꯅꯤꯡ ꯇꯝꯅ ꯃꯈꯣꯏ ꯊꯣꯛꯏ ꯑꯌꯦꯡꯕꯤꯗꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯪꯕꯅ ꯊꯔ ꯊꯔ ꯅꯤꯛꯅ ꯃꯀꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯆꯥꯎꯔꯦꯟꯅ ꯍꯥꯏ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯤ ꯌꯥꯝꯅ ꯃꯅꯥ ꯀꯜꯂꯤꯅꯦ ꯍꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯅꯪ ꯀꯥꯈꯠꯍꯧꯕꯅꯦ ꯌꯥꯝꯅ ꯐꯅꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯍꯧꯅꯦ ꯂꯩꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯂꯤꯆꯩ ꯀꯗꯥꯏꯅꯣ ꯂꯤꯆꯩꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎꯅꯦ ꯀꯗꯥꯏꯗꯒꯤ ꯂꯤꯆꯩꯅꯣ ꯂꯤꯆꯩ ꯄꯨꯔꯛꯎ ꯍꯥꯏꯅ ꯂꯥꯎꯈ꯭ꯔꯤꯗꯨ ꯇꯥꯍꯧꯗ꯭ꯔꯣ ꯅꯪ ꯁꯠ ꯁꯠ ꯂꯧꯊꯣꯛꯂꯨꯁꯨ ꯑꯗꯨꯕꯨ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯕ ꯃꯈꯨꯠꯇꯨꯅ ꯄꯨꯈ꯭ꯔꯤꯗ ꯊꯤꯟꯗꯨꯅ ꯇꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥ ꯀꯗꯥꯏ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯈ꯭ꯔꯤꯗ ꯌꯦꯡꯉꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯍꯣꯏꯅꯦꯍꯦ ꯍꯨꯔꯥꯟꯕꯅꯤꯅꯦꯍꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯦ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯒ ꯀꯨꯝꯂꯒ ꯉꯥꯒ ꯍꯨꯔꯥꯟꯅꯕ ꯇꯧꯔꯤꯅꯦꯕ ꯍꯩ ꯍꯨꯔꯥꯟꯕ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯎ ꯃꯝꯕ ꯑꯁꯤꯗ ꯃꯁꯛ ꯃꯁꯥꯁꯨ ꯐꯖꯅ ꯎꯗꯦ ꯇꯧꯔꯤꯁꯦ ꯃꯅꯥ ꯌꯥꯝ ꯀꯜꯂꯤꯅꯦꯍꯦ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯦ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯕꯦꯃꯥ ꯆꯥꯛꯈꯨꯝꯗꯒꯤ ꯊꯥꯎꯃꯩ ꯂꯧꯊꯣꯛꯂꯨꯁꯨ ꯃꯁꯛ ꯑꯁꯤ ꯌꯦꯡꯁꯤ ꯅꯤꯡꯊꯦꯝꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯖꯩ ꯅꯠꯇꯦ ꯃꯁꯤꯕꯨ ꯑꯩꯕꯨ ꯎꯈ꯭ꯔꯕꯒꯨꯝꯅ ꯇꯧꯏꯗ ꯑꯩ ꯎꯈ꯭ꯔꯦꯗ ꯃꯁꯤꯕꯨ ꯑꯩꯕꯨ ꯑꯌꯤꯡꯕꯤꯅꯤ ꯃꯁꯤ ꯑꯌꯤꯡꯕꯤꯅꯤ ꯂꯩꯃꯍꯜꯅ ꯍꯩ ꯍꯨꯔꯥꯟꯕ ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯒ ꯆꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯃꯗꯨ ꯍꯥꯟꯅ ꯊꯨꯒꯥꯏꯕ ꯇꯥꯕꯅꯤ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ ꯏꯃꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ ꯃꯁꯤ ꯅꯃꯧ ꯅꯨꯄꯤꯅꯤ ꯍꯥ
ꯏꯃꯧ ꯅꯨꯄꯤ ꯍꯥꯏꯕ ꯆꯥꯎꯔꯦꯟꯅꯁꯨ ꯍꯥ ꯏꯃꯧ ꯅꯨꯄꯤ ꯃꯈꯣꯏ ꯂꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯥꯡꯂꯦꯟꯅꯁꯨ ꯊꯥꯎꯃꯩ ꯄꯨꯊꯣꯔꯛꯏ ꯃꯩꯉꯥꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯌꯤꯡꯕꯤ ꯑꯣꯏꯔꯝꯂꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯑꯦ ꯏꯅꯝꯃ ꯅꯪꯗꯤ ꯄꯨꯈ꯭ꯔꯤꯗ ꯀꯩꯗꯧꯔꯤꯕ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯏꯃꯧ ꯏꯕꯦꯝꯃ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯪꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦꯍꯦ ꯏꯪꯕꯅ ꯂꯣꯏꯔꯝꯂꯅꯤ ꯑꯃꯨꯛꯇ ꯀꯥꯈꯠꯂꯛꯎꯅꯦ ꯏꯃꯥ ꯏꯅꯝꯃꯁꯤ ꯃꯁꯥꯁꯤ ꯏꯪꯕꯅ ꯅꯤꯛꯂ ꯃꯥꯜꯂꯦ ꯅꯤꯡꯊꯦꯝꯅ ꯆꯪꯁꯤꯟꯗꯨꯅ ꯁꯦ ꯀꯥꯈꯠꯂꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯂꯩꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯗ ꯃꯈꯣꯏ ꯕꯥꯖꯤꯕꯨ ꯃꯤꯠꯇꯨ ꯌꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯔꯥ ꯍꯥꯏꯕ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯒ ꯂꯩꯔꯒ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯃꯅꯤꯡ ꯁꯣꯝꯗ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯄꯨꯈ꯭ꯔꯤꯗ ꯁꯨꯃꯥꯏꯅ ꯀꯨꯝꯂꯒ ꯂꯩꯔꯝꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯊꯥꯖꯒꯅꯤ ꯑꯩꯗꯤ ꯑꯁꯨꯝ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯦꯗꯅ ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏ ꯕꯥꯖꯤ ꯅꯪꯅꯦ ꯀꯨꯏꯔꯛꯂꯒ ꯅꯀꯣꯛꯇꯣ ꯄꯦꯡ ꯆꯣꯏꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯤꯡꯊꯦꯝꯅ ꯀꯥꯈꯠꯂꯛꯑꯣꯅꯦ ꯅꯪꯕꯣ ꯑꯌꯤꯡꯕꯤꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯏꯀꯥꯏꯖꯔꯤ ꯅꯝꯗꯅ ꯃꯊꯛꯇ ꯀꯥꯈꯠꯂꯤ ꯂꯥꯡꯂꯦꯟꯅ ꯏꯪꯕꯅ ꯂꯣꯏꯔꯝꯂꯅꯤ ꯅꯃ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯅꯪꯁꯨ ꯐꯗꯤꯒ ꯐꯅꯦꯛꯀꯅꯦ ꯁꯠ ꯑꯝꯇ ꯂꯧꯔꯨꯁꯣ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ ꯆꯥꯎꯔꯦꯟꯁꯨ ꯃꯃꯥꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯅꯤꯡꯗ ꯂꯩꯍꯧꯏ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯪꯉꯤ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯂꯤꯕꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯀꯣꯟ ꯐꯦꯡꯕꯗ ꯕꯥꯆꯤꯒꯤ ꯄꯨꯈꯝꯗꯣ ꯄꯨꯈ꯭ꯔꯤꯁꯤꯗ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯗ ꯈꯨꯟꯒꯦ ꯍꯥꯏꯅ ꯀꯨꯝꯂꯨꯕꯅꯤ ꯍꯌꯦꯡ ꯀꯣꯛ ꯈꯨꯟꯕ ꯌꯥꯕꯗꯨꯕꯨ ꯑꯃꯝꯕꯁꯤꯗ ꯅꯪꯁꯤꯗꯤꯕꯀꯣ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃ ꯐꯗꯤꯁꯤꯗ ꯂꯩꯔꯦ ꯁꯤ ꯍꯥꯟꯅ ꯈꯔ ꯇꯩꯊꯣꯛꯑꯣ ꯐꯅꯦꯛꯅ ꯁꯤꯗ ꯂꯩꯔꯦ ꯑꯌꯤꯡꯕꯤꯅ ꯃꯁꯥꯗꯨ ꯆꯣꯠꯂꯤꯗꯨ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯕꯥꯖꯤꯅꯗꯤ ꯅꯪꯁꯦ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯗꯨꯅ ꯂꯩꯔꯦ ꯅꯪꯁꯨ ꯀꯣꯛ ꯑꯩꯅꯦ ꯑꯗꯣꯅꯦ ꯑꯗꯥꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯅꯔꯣꯟ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯁꯨꯝ ꯏꯀꯥꯏꯔꯛꯂꯕ ꯏꯀꯥꯏꯅꯤ ꯅꯪꯗꯤ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤ ꯂꯩꯃꯍꯜꯅ ꯉꯥꯡꯅꯔꯅꯨ ꯌꯥꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯐꯅꯦꯛꯇꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯑꯁꯤ ꯅꯁꯥꯗꯨ ꯏꯪꯕꯅ ꯂꯣꯏꯔꯝꯂꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃ ꯑꯌꯤꯡꯕꯤ ꯌꯥꯝꯅ ꯏꯀꯥꯏꯅ ꯍꯧꯖꯤꯟꯈꯤ ꯃꯥꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯗꯕ ꯊꯕꯛ ꯉꯥꯛꯇ ꯑꯣꯏꯕꯒꯨꯝꯅ ꯍꯦꯛ ꯇꯧꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯑꯌꯨꯛꯅꯤ ꯂꯩꯃꯍꯜꯅ ꯍꯋꯥꯏꯖꯥꯔ ꯃꯌꯨꯝ ꯑꯅꯤꯈꯛ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯌꯦꯡꯉꯣꯏ ꯁꯤꯒꯤ ꯍꯋꯥꯏꯖꯥꯔ ꯑꯁꯤ ꯐꯖꯅ ꯆꯒꯦꯝꯄꯣꯝ ꯁꯦ ꯌꯥꯝꯅ ꯍꯥꯎꯕ ꯍꯋꯥꯏꯖꯥꯔꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯔꯥꯁꯤꯇꯣꯝꯕꯤꯒꯤ ꯍꯋꯥꯏꯖꯥꯔ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯏꯃꯥꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯨꯅ ꯑꯃꯨꯛꯇ ꯍꯦꯛꯂꯛꯀꯦ ꯅꯪꯕꯨ ꯆꯥꯏꯊꯔꯕ꯭ꯔꯣ ꯆꯥꯏꯊꯔꯦ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ ꯑꯗꯨꯗꯤꯅꯦ ꯂꯥꯏ ꯇꯤꯟꯒꯤꯗꯣ ꯍꯥꯟꯅ ꯇꯧꯔꯣ ꯏꯃꯥꯅꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯍꯦꯛꯄ ꯂꯣꯏꯔꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯅꯤ ꯅꯪꯒꯤ ꯕꯥꯖꯤꯅ ꯅꯍꯥꯟꯗꯩꯅꯤ ꯑꯗꯨꯗ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯍꯣꯏ ꯏꯃꯥ ꯑꯌꯤꯡꯕꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯂꯤ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃ ꯑꯩꯈꯣꯏ ꯉꯁꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯃꯥꯅ ꯆꯒꯦꯝꯄꯣꯝꯕ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒꯤ ꯄꯣꯝꯗꯣꯏꯅꯤ ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯥꯖꯤꯗꯤ ꯆꯒꯦꯝꯄꯣꯝꯕꯗ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯍꯥꯎꯅ ꯐꯖꯅ ꯄꯣꯝꯃꯨꯀꯣ ꯏꯅꯝꯃ ꯈꯪꯗꯦ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯁꯤꯗ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯉꯁꯤ ꯆꯒꯦꯝꯄꯣꯝꯗꯣꯏꯕ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯍꯥꯟꯅ ꯌꯨꯝꯗꯩ ꯍꯩꯔꯛꯄ ꯅꯠꯇ꯭ꯔꯣ ꯌꯨꯝꯗꯩꯕꯨꯗꯤ ꯍꯩꯔꯛꯏ ꯑꯗꯨꯏꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯅꯣ ꯍꯥꯎꯅꯗ ꯊꯣꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯐꯔꯦ ꯑꯩ ꯂꯪꯆꯥꯛ ꯑꯝꯇ ꯆꯥꯎꯒꯦ ꯍꯌꯦꯡꯗꯤ ꯐꯤ ꯍꯧꯒꯦ ꯍꯥꯏꯔꯛꯂꯅꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯂꯪꯆꯥꯛ ꯆꯥꯛꯄ ꯍꯧꯏ ꯑꯌꯤꯡꯕꯤꯁꯨ ꯃꯥꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯗꯨ ꯌꯥꯝꯅ ꯍꯥꯎꯊꯨꯝꯅꯕ ꯍꯥꯏꯗꯨꯅ ꯐꯖꯅ ꯊꯣꯡꯅꯕ ꯍꯣꯠꯅꯖꯩ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯤ ꯆꯥꯕ ꯊꯛꯄ ꯇꯧꯕꯒꯤ ꯑꯃꯨꯛ ꯀꯣꯏꯔꯥꯡ ꯂꯥꯡꯅꯔꯤ ꯂꯩꯃꯍꯜꯅ ꯃꯈꯣꯏ ꯕꯥꯖꯤꯌꯥ ꯏꯟꯁꯥꯡꯗꯣ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯏꯍꯥꯟ ꯊꯣꯡꯕꯅꯤ ꯍꯥꯎꯋꯤ ꯍꯥꯎꯇꯦꯗꯣ ꯌꯦꯡꯉꯨ ꯑꯌꯤꯡꯕꯤꯗꯤ ꯃꯀꯨꯕꯨ ꯍꯧꯖꯤꯛꯁꯨ ꯏꯀꯥꯏꯔꯤ ꯃꯅꯦꯝꯒꯤ ꯅꯥꯀꯜꯗ ꯃꯍꯥꯛ ꯃꯔꯨ ꯅꯣꯟꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝꯁꯨ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯆꯥꯎꯔꯦꯟ ꯃꯥꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯑꯣꯏꯕꯅ ꯍꯥꯎꯅ ꯆꯥꯒꯦ ꯈꯜꯂꯤ ꯆꯥꯛꯈꯣꯝ ꯑꯆꯧꯕ ꯑꯃ ꯈꯨꯠꯆꯥꯎ ꯊꯥꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯅꯝꯁꯤꯜꯂꯤ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯥꯏꯕꯒꯤꯅꯤ ꯁꯛꯐꯝ ꯑꯃꯗ ꯀꯩꯅꯣꯗ ꯃꯈꯣꯏ ꯂꯣꯏꯅ ꯇꯤꯉꯛ ꯌꯦꯡꯅꯩ ꯑꯌꯤꯡꯕꯤꯗꯤ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯖꯔꯤ ꯆꯥꯎꯔꯦꯟ ꯃꯌꯥꯗ ꯍꯣꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯃꯈꯥꯗ ꯑꯣꯟꯊꯣꯛꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯂꯩꯃꯍꯜꯅ ꯃꯈꯣꯏ ꯕꯥꯖꯤꯌꯥ ꯀꯩꯗꯧꯔꯒꯦ ꯏꯟꯁꯥꯡ ꯀꯩꯗꯧꯔꯒꯦ ꯊꯨꯝ ꯌꯥꯛꯂꯕ꯭ꯔꯣ ꯍꯩ ꯂꯦꯡꯕꯅ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯊꯣꯡꯕꯅꯣꯅꯦ ꯂꯦꯡꯉꯦ ꯍꯥꯏꯕ ꯈꯅꯥꯎ ꯀꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ
Lay Mahana Mamong Nupi Ying Dunahai. In Changsi, Java the Ling Harisi, Gamai Tobun. Nang Win Changsi Gamai Tongi. Pazanadi Tonki Banima. Lay Mahawa Kalamalakuna. Ngasai Hangamarak the Yaukiba, Bangkok Ladunang Hapkibra. Hapkreloina. Oh, Lord Dana. Aduna the Ling Batabani Dana. Os, Kanan Kangiga, Jaurendi Hokatri. Aying Bidi, Makogi Mamang the 𝐻𝐸𝐵 Ning Them Namagi Nupida. Nang Hector Pasimane, Jut Amate Jadida. Aisuzara. Itaw Pijo with the Telego in the Zaruragi. Hiram Laga Hokatuna Toki. Aying Bi, Haifong Kang Dali Howi. Lay Mahal, Mamong Nupida Munayingi, Wati Amatangandi. Aying Bi Heni 𝐻𝐸𝐵 Matung Dabadagi, a Sigumba Tawong Sigumba, a Mukhan Tokanda Nabohot Naragahaina, Matamoida Jab Yung Nakan Kirami.